Chara henbagi khongjang tha ama mapung phakhibaga makhatana treatment lauroi haina Malem Thongam na phongdokhibagi matungina ngarang Imphal police ki kangbu amana phagalaba matung Jenims ta thamkiba Malem Thongam ngarang numidang hospital dagi thoklakre banba yabadi ngarang nityaipa chuthekte leiba thambal sanglen mamangda khongjang changshinbada police na mahakpu loukhatlaba matung Jenims ta treatment taunaba thamkibani makhatana treatment tauba masana yadabadagi ngarang numidang gi pung nipan makhai aduaida hospital thadok laga ima ibel singgi mateng lauduna mahak makhatana chara henaba sem sakhi Manipur gi irang asigi matangda India gi Prime Minister Narendra Modi na ngasi fawba wafam amata phongdok palaitri mahak na Manipur da thokliba irang asigi damak laktuna yengsilagadi chara henba lep kani haina Malem Thongam na phongdokhi State government chathakhigani matam gi matugina Jenims ta thambiramba taragasu ai makhatana treatment lauroi habagi khongpham doi hak chapchana hugisi lejari ai lauchi lauroi maramaduna ai Imphal scheme manungda laiba koi ima maira baibi lupsinggi mateng laujaraga ai hak khongjang makhatana changsanabagi dama ai hak Jenims ta gi hojik thokjarakle ai makhatana maira sang amada hingyari laba matung ai makhatana khongjang changsanaba ai sem sakle